अहानबद मरोब पाउ पिजरी कोकोमीना लाउथोखिबगी मतुंगिना ngasi mafam kayada miyam amadi mahiroi singna lambi tangkai tingduna khongjang sangsinki Manipur gi apunbigi saktam kaiba yaroi haiba kholauna nemkhre Manipur lenga ki doctor singna private hospital singda mathau puriba se mathang thage January amadagi athingba thamle haina ipsana lauthokre amadi Manipur Police Commando na operation sathakre UNLF ki lanmi ani phagatkhre Kurumjari Times of Manipur News yang beri bising bukuman jantan na taram noksari hojik miyam da pau santong na pijari Kokomi na ngarang lauthoki bagi batungin na ngasi lamdam masigi tungan-tungan mamfam da miyam na khongjang sangsin bale Miyam na section wakat mi fam magaloine na pen na bakolaw sing laukre. Naga Santi Giwari Giwaroshin Purakle Sunatagi Kujak Pinagadaba Kaktangai Haida. Barat Lengak Amade, Naga Santi Giwari the Yauri Balup Singilu Singbasing of Fondo Kravasu, Nasi Fawada Barat Lengak Amade, Manipur Lengaki Makedage, Yanakiba Wafamadu, Miam the Kangandana Labana, Manipurge Apunbagi Saktam da Kahelpa Yabagi never Labadage, Koko Migilising Makada Sangshiliba Kongzang Busogotuna, Kongo Bazarda, Makedongi Miamna, Lambit and Kaiting Duna section Wakat Kongzang, Sangshin Kray. Kongba Maikegi Miamna Sangshilaki Kongzangaduda, Saruyakiva Kokomigi Assistant Coordinator, Abdullah Fundre Mayumna, Manipur Lingaki, Lusingba Chief Minister and Verena, Kokomi the Piki Patazabasing, Nasi Pawada, Tavakta on top 3. Lamdamasigi Miamgi Apama Matungina, Kokomina Hozik Oiriva, Lebaki Charang Bamadi, Nunang Basi Yang Laga, Akanava Assembly mi from Kongnova, High Krabasu, Kongdana Lady, Maramaduna, Miamna MLA Humpugi, Mayum Amadi Quarter, the Akanava Assembly mi from Kongnova, Takshin Bio. Chief Minister and Viren Yauna, Minister Amadi MLA Singna, Manipurgi, Apunbagi Namkai, Kairabadi, Fam Tadoke, Haina Hakibo Kaya Lake Kre, Adubo, Lamdamasigi Miamna Pamlibadi, MLA Humpuna, Lamdamasigi Miamna, Jingnariva Kayasi, Kohanba, Centergi Lusing Basing the Takshin Bamadi, Asingba Pirep Ama, Loguduni Haiki. Masi sta koina thamjakiba chirin protest phambiriba aikoi nungshiraba imai bel sing aikoi ireisa singna MLA yumda thomden biro makoi assembly chalo haiba kholau lobiro assembly phawa makoi bu biro makoi assembly legislative assembly dam makoi wari pam loba tangai phadaba lei aduga nongdangna mairagi release atpiyo Kokomina Lusingduna, Changshilak Liva Kongjang Busogaladuna ngasi, KVS Makoi Langjing, Brickfield Langjing, KVS Brick Plant Langjing Amasung, KVS Brick Industries, Pasoi Lamkai na Kusam Laduna, NS37 gi Pasoi Lamkai da, Lambi Tangkai Tingduna section mi from Pamke. Section mi from Maduda, do not break Manipur, bring solution, not problem, give peace, not peace. Long lip Manipur, Atubada Assembly Session, Fang with the Haiva, Warol Singiva, Platcard Sing Su, Sizina Amaromda Kansipurda Leva New Light Public School Gate Teaching Amasung nan teaching staff singna loinana Mahiroi singna school asige mamangda section mi from Pamke. Section mi from Maduda Manipur gi apun basakta mamadi ngamkai kaiba yaroi haiba kholau kaya lauke. Manipur gi apun bagi saktam kai be yaro haina Kokomi ne sangsilakpa khongjang gi saruk amoina Film Forum Manipur ne sinduna forum asigi lamphelda laiba complex ta section wakan mi phama mafang khre Manipur Film gi lamda laiba mi singna saruk yaduna pham ki ba mi phama duda forum asigi president S Mangol Jauna hojik laiba ke oiriba tangdu laita da phiba mama lairiba sida film gi lamda thabak tawriba mi singi su saruk yauri haiba wakalonda ngasigi mi phama si pangthokpani Hojik Lairiva Tangdu Laita the Pipa Masida, Kokomina Sangsilapa Kongzang Kudimakta, Manipur Film Gi, Lamda Lairiva, Mui Amadi, Film Forum na Lepa Laitana Sawatkani Haike. Iram the Masjid Langiba, Tangdu Laita the business from Henzelaba, Aduga, India Gomena, divide and rule Todana, I could be singtum to Gano Honorisina, Makata Pataragadi, I could Kokomina Loropa Pirepta, I could Shoydra Maksaru Yagani, Hen Canvasaru Yagani, I could Madu, I don't want to show Manipur, Iram the Masida, Tolu Habo, Pamsi Tamzeri.
Johnston Higher Secondary School ki mahiroi singna su kokomi gi khongjang sagotuna ngase school mamang da human train semduna khongjang sangshin ke masing yamlaba mahiroi singna sangshin ki ba khongjang aduda pen da ba kholau kya su lauke police ke kangbuna pam da ba thodok sing thoktana ba ngak sen ke No left Manipur ya pun stop apun ya stop Any Shama Mamadi Central Government na Chanti Warashim Pronava Honagadani Karigumba Manipuri integrity Solakadawa Mong Urak Potagadi Imalabaki Damak Satra Kunagi Damak Akamba Kunjang Jagani Hana Mediagi through the Tamjay. Kansipur da leiba Dinesori Higher Secondary School ki mahiroi singna su Imphal Morelambi paringe Kansipur da lambi tangai thingduna human train semduna khongjang sangshin ke amadi pen da ba kholau kya lauke Kokomi gi khongjang sagotuna soibam lekai de su makai dum gi miamna citizen club mamang da lambi tangkai thingduna human train semduna khongjang sangshin ke Wangkai kuno sobem lekai amadi hatagi Maira Paibising amadi Usu School Heli School lekai sida leiriba school mayam punna kokomi gi khongjang asida khoi solidarity utpoina khoi sinjabani ngasi Paugi maraktan aten babre matang nominese Classic Hospitality Training Institute, a unit of Babina Healthcare and Hospitality Industries Private Limited, initiated by Classic Group of Hotels, brings exciting short-term course, 3 months course in front office operations, 3 months course in food and beverages service operations, 45 days course in personality development and soft skills. Eligibility 12 pass and 18 years to 30 years. Fee structure rupees 15,000 for 3 months and rupees 10,000 for 45 days training. 100% placement assistance with free uniform and study material. Please contact Classic Hospitality Training Institute, Center 1, Babina Diagnostics Building, or Center 2, Hotel Imphal by the Classic. Break matung da makata ba pau pizari Manipur gi private hospital singna thawai lalon bagi dukan amoy na chalai riba si topiu amade Manipur lenga ke doctor singna private hospital singda puri ba si lak liba lising ani kun ge January amadage athing batham le haina IPSA ge secretary organization Waikom Ravi na phongdorakli kasampata leba IPSA ge office ta pangthokpa paumi singa unaba amada wafam asi mahana phongdokibani man makha taraduna ngarang rims ta thokiba laibak tiba thokdok amada accident thokpadage soktuna pokhalakpa patient amabu pung ama hena laing chathadaba gi matang da doctor amade patient party singa marai tawna badage thokdokta casualty da puriba doctor aduna casualty gi ticket counter thingjin bana chingba laibak thiba thong adu da rims ki superintendent na yengchinduna problem adu sangdaina duna makha tana laingba hon kiba IPSA na thagat pa phongdorakle adu moinamak asigumba thongdok asi matungda thoktana ba action lakhodaningi natrabadi tungda Yai haiduna higher authority ge order yaudana doctor amana tawning bata tawraklabadi tungda hena nungaitaba thodok kaya thorakpa yai haikhe amaromda hojik Manipur lenga ki lang singda test tawba amadi atopa lang pathapta akangaba matam piduna lang pathap chathaba amadi pung helabadi test tawba yahandaba asi laibak thibani karigumba test tawba tarbasu doctor singna private clinic natraga atopa private farm singda thaduna taholiba asi lairabana namna leiba leibak asidadi praja singda hen awaba pire machine authority na mijeng changduna athuba matam da leiriba asoiba singa si semdokna ba hona bi haiti amronda lenga ki langsang singda puriba doctor singna ahenba sel khara phangna bagi damak private hospital singda puriba asisu laibak thiba thokdok sing asi thon bage masak oiri aduna lakliba lising ani kun January amadage lenga ki doctor singna private hospital singda puriba si lepiu masi thawoidaduna makha tana puramba thengnerabadi IPSA na action lokhatkani haina mangna makha takhe yamna thamoi sengna ꯑꯩꯈꯣꯏꯒꯤ ꯄꯦꯁꯦꯟꯁꯤꯡꯁꯤꯕꯨ ꯂꯣꯏꯅꯕꯤꯌꯨ ꯑꯃꯗꯤ ꯄꯦꯁꯦꯟ ꯄꯥꯔꯇꯤꯅꯁꯨ ꯄꯦꯟꯗꯦ ꯍꯥꯏꯗꯨꯅꯁꯨ ꯍꯦꯛꯇ ꯗꯣꯛꯇꯔꯁꯤꯡꯒ ꯅꯤꯡꯉꯥꯏ ꯁꯪꯅꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯊꯥꯗꯣꯛꯄꯤꯌꯨ ꯑꯣꯊꯣꯔꯤꯇꯤ ꯑꯃ ꯂꯩꯕꯅꯤ ꯑꯣꯊꯣꯔꯤꯇꯤꯒ ꯍꯥꯟꯅ ꯐꯝꯃꯤꯟꯅꯔꯀꯥꯟꯗ ꯑꯣꯊꯣꯔꯤꯇꯤꯗꯨꯅ ꯔꯤꯛꯁ ꯂꯧꯔꯛꯇ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏ ꯇꯧꯕ ꯌꯥꯕ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ IPSAꯒꯤ ꯁꯥꯏꯠꯇꯒꯤ ꯊꯝꯖꯒꯦ Andak marak Imphal gi mafam kaya da tatana bom pokhai bagi thodok kaya thokraba matung Manipur police na lokalakpa section tharong gi sarga moina ngase Imphal East District Police na wangkai andro parking area da parks and ti bo humbagi thabak sathakre Imphal East District Police ke additional SP operation TH Krishna Tombi gi mityang makada Imphal East Commando gi team na ayuk pung mapan dagi pung amarom sathagiba operation aduda barada leiramba miyoi Manipur manga masa gi saktak se puthonduna verification sathakhe maduda masa gi saktak se yaudaba chingnaba miyoi mari makata na verification sathana bagi damak Porongpat Police Station da sinakhe
Aina tingkrava lalolup UNLF ki lanmi ani Imphal East Commando na ngarang nungtil singjamai chinga mathaki area dagi fagatpang ongkre. Farba miyo sing adudi urup chinga lekai dagi Muhammad Nizamuddin chahi nifutaruk apokpa Muhammad Wajid Ali amadi kaira wangkem dagi chinga kam David Maitei chahi kuntrani thoi apokpa CH thoiba mitei kawi. Makoi animak lup asigi publicity secretary Mr. Sakhen gi makhada party ki thabak thoram sing pangthoi haiba khangmangam le. Makata ba ain gi oiba thabak lokhanaba singjamai police station da sinakre hairi. Mau Imphal Market Coordination Committee International Peace and Social Advancement IPSA KSA amadi lup asiga chatminariba CSO singna sinduna Imphal gi mapam kya da leptana satharakpa mau kaithel seol asigi oina ngasi Imphal West Tera Bazar Ideal Club ta pangthokre kaithel aduda mau dagi porakpa makhal mathel gi chana thangnaba manama sing amadi haile kya yonki chawrangna stall kuntra gi mathakta hanki ba mau kaithel miyamna mau sagum pochai sing leinaki City Police Station gi manung chanba thangal bazar da leiba Byrodan Maxwell Hindi Primary and High School gi mamang thangba wall gi nakal da famba haira sing yonba dukan ngarang numidang police gi kangbuna thukai khre kari maram gi damak thuai ri bano haiba chapchana khangba ngamdri ningsing ba yabadi mamang da su mahiroi lup amana mafam adu thukai ki balai khrabani Lions Club of Wangjing, Lions Club of International District 322 Dina Sinduna, International Level Peace Poster Contest among us, Journey of Peace Haiba Timda, IRE, College of Teachers Education, Wangjing Amasung, Kongzom Standard English School Adina Kusamnaduna, Kongzom Standard English School da Pangtokre. Lions Club of Wangjing President, Narengbam Rajiv Kumarna, Preside Togduna Pangtokiba Toramaduda, National Teacher Award, Pangakrava Headmaster, Lion Motum Tombi Masa Singh Harau Tayam Oktuna Ikai Kumnaba Utki Amade Class 6 Dage 8 Fawbi category the Pangtokiba contest aduda Punna Tungan School Sing Dage Mahiroi Humbudrana Sarugya Ke Response contest na pamani to sinjal amana kuzom gi bege standard English school sega branch ma bege so na IRE da tarna na bege school progressive Royal Academy to school mari magi anan sing aka Paugi maraktan aten ba brema tanggalog jari Asingbodo hayo kamaina state asiki examination da nang top oire ibano ba aina sukan hona ba aduga position manung phawo chanda ba Larik yam na pahaba na su larik yam na haigani mak yam phangani habde lan gani aikoi bu takpi tambiriba oza sing dugi way of teaching and guidelines sing dugi makhayam na ponbrana khali wase sangdok naragomse ngasi aina mai pakni se Mukta Tutorials sa critic pizak Mukta Tutorials handaki oina class 10 amari 12 thagadaba students singi revision class lakliba November 14 gi hauzaragani Center asida hena khudong chaba amana subject amagi course fee subna dagi lupa 3,300 na oigani Kaubiraganu Mukta Tutorials Kwakathil Mayai Koibi opposite Millennium Institute of Break matung da mayam butoram nakso bagalene na makadaba pau pizari Koko Migi Lamjing Makada New as Progressive Farmers Club Amade Thawal Kengman Apun Bamaira Paibine Sinduna Ngarang Numidang Bharat Sarkar Amade NSN IMG Santigi Wari gi Warushinda Manipur gi Saktam Kaibe Yaroi Haina Thawal Kengman gi Akoiba Mafam Singda Maira gi Rally Setkre Rally du da Sarugya ki Basingna Manipur gi Saktam Kaibe Yaroi Long Live Manipur Aikoi Imamatigi Machani Ahum Subanu Pilan Thokna Basingano Haiba Kholau Amade Placard Sing Season Aki Maira Kongchat adu da Sarugya ki bi Yangkongpam Thoibina Mehorol dagi Hauna Nungsisana na leminar glaba purup singi marakta amuk hana samnaba yadana lainanaba Bharat Sarkar na singano. Aikoi imamatigi masani haibasi Bharat Sarkar amadi NSN IM anina kangjin bafai. Adungai ningsing bathok to matamdagi chingni tammi khundadana leiraklaba aikoi bu kari gidamakta maikhoina nakal amagi damakta lepaga hu kam sinduna aikoi gi Manipur gi ngamkhai kai base sukya yaroi haidana ngasi sachari bareli asida kari gumba Manipur gi ngamkhai je kai bagi phibam laklabasu isamak thawai thajaduna Manipur imagi damakta kathok sarage haibo wafam Yaripoki Club Taran Intoge FX Body Ama Oriba Joint Committee on People's Welfare Yaripok JCPWY Nasindu Nangasi Yaripok ta Naga Pistoki Aroiba Agreement signed Tonabada Yaniki Badu Kari Wafam the Yaniki Bano Haiba Levak Miam the Kangalu Naga Pistoki Warushina Manipurgi Apunbagi Saktam Kahemba Yaroi Haiduna Mio Lising Aniromna Maira Kongsa Krai Sandra Kong Fazan Kong Ningel Kak Mayai Lerong Tel Malom Mayai Kaitel Koirom Kekru Bamalekai Lai Manai Top Poiro Kongjil Bisnu Naha Bamolerag
Sifai Lekai Nasingba Lekai Kya Sige, Maitay Amasung Muslim Club Amasung Maira Paibi Kiana, Magi Lekai da Maira Kongset Lak Matung, Yaripo Bazar da Pulapulava Punke. Really do the Saruga Kibasina, Manipur Apun Sakam Kai Viaroi, Vara Sarkar Kanglup Naiva Toxil Yaning Day, Long Lip Manipur Hyper Colossing Sunominaki. Amaromda Ningon Club Hairok na Kusam Naduna, Ingorok Apunba Maira Paibi Imalup na Sungarang, Tobal District Hairok Kendri Manungshan ba, Ingorok Kuldage, Nongfok Semai Bazar Fauba Mairagi Rally Satki, Koko Migilising Makada Satki Mairagi Rally Adu Saruja Kibasina, Kanglup Naiba Toxil, Satabi Yaroi, Framework Agreement Ki Warol Miam the Kangalu, Manipur Apun Bigi Saktam Kai Viaro Emasung, Long Lip Manipur Hyper Kolokia Sulauke. PHC Sagang Ningtin Matok Togdre Haiva Local TV Network Ta Sigi Marida Fongdor Padage, Cookie Students Organization KSO, Samu Lamlan Block Amade, Samu Lamlan Area Chips Association Churchan Puranga Sisatune Yangshin Kray. Yangshin Kongset Aduda Saruga Kiba KSO Ge Education Secretary T. David Komna Fongdo Kibada, Kanagumba Mio Karana, Makogi, Personal Interest Sagang PHC Asi Matok Togdre Hirakiba, Live Activity. Angakpa fawi organization gi miyoi singna PHC asida laktuna yengba matamdadi patient su lerami staff singchu mathau ningthina tawrami tawutabu pawmi singna lakhi haiba matamdudi all building da seasonary hojina new building da seasonary maramsina manipur gi lengangna 24/7 mathau tawribasida ahenba minyeng changaninge haike KSO Samalam Land and Chibation na Sagang PHC bu visit tawzare matung da Sagang PHC 24/7 run tawduna after 10 year homanung da run tawduna na hospital sebu public ta press media da lan wan BBC KSO amasung Samalam Land Chibation na nungaitaba si press media gi mating loro phongdok sari filmak ta koi KSO team ga Samalam Land Chibation visit chachre 24/7 run tawduna Sagang PHC run phajana tawri nasi adu press release da nasi koina phongdok sari Yangshin Kongset Aduda KSO Samu Lamlan Block President Tongming Thang, General Secretary Teresa Letkolen Haukif, Finance Secretary Thangkosai Haukif, Social and Cultural Secretary Thangtinlen Lungdim Amadi, Samu Lamlan Chip Association Ki President Saikolen Tautang Amadi Atai Thomi Singsu Saruyake. Panbayabadi PHC Asida Dr. Manga Nurse Saruyauna Atai Paramedic Staff Mari Amasung Subordinate Staff Ahum Galunena Mathau Tauribani. Manipur da ahan boina Manipur University ge Foreign Language Korean Department sinduna Korea Foundation gi senthang makada numinini gi oiba Korean Studies workshop ama ngasi Manipur University ge court hall da hogdokrai workshop asigi saruga moina Manipur University gi Foreign Language Department Korean Language tamliba mahiroi tarada Korean Sinhan Bank na scholarship pi bagaloina cultural program kaya su utke workshop asida sarugya kiba Indian Korean Cultural Center gi director oiriba Kim Kum Yong na phongdorak pada Lamdam asida lairiba Korean culture bu pamjaba youth singda Korea gi lon amadi culture gi maramda hena khanganabagi khudong saba piba haktanatana India da lakadoriba Korean company singda thabak taunabagi khudong saba du lobi hongloinana lamdam asigi youth singna su isagi culture bu hena fazana khangbiraba matungda Korean culture bu nungsibiyo haike I think based on your own culture, you have to learn others. If not, it's skewed too much. You lose your own identity. So I strongly recommend you to learn your own culture first. After that, Korean culture. And especially youngsters, don't addicted too much to Korean film or drama. You study first. But they are not only Korean language or culture teachers. They are regular teachers in social science and foreign language. But we want them to learn more about Korean culture and language and include in their teaching. Hokiva October Taramarida Tiva Kangdan Lakiva Megalegi, West Gentia Hillski, Tatlaskian Blocky, Manung Chanaleba, Mukla, Umlang Sotagi, Doin Suna, Infal Westki, Wangway Polisna, Konba, Jagamadagi Fangbangam Kibaga, Loinena, Megalegi, Jawai Constituency MLA, Wailak Dimi, Shailana, Nungaiva Fondorgli.
ngasi chingmerong da leba classic grand da pangthokpa paumi singa unaba amada Manipur State Police Department Manipur gi Deputy CM Y Joy Kumar amadi miyo asibu fangnaba honabada mateng pangbirakiba khwai puno mupusu thagaba phongdorokli panbayai hariba miyo asi Manipur gi saknariba film artist T Lokendrona Facebook ta video ama thaglakpadage Manipur da leire haiba khangmang amlakibani amadi ngasi miyo asi tekta kaidana phangba ngamiba asi Manipur gi praja singi minungsi chawba amadi National People Party gi thongmi singi mateng nani haina mangna makha takhi. Now we have received, today he is here with us is because all of them, because I have heard from him that they used to give him shelter, they used to give him food and all. So on behalf of myself and from the family, and even I was speaking to our Chief Minister, Shri Conrad K. Sangma, Chief Minister of Meghalaya. I was speaking to him on the phone because he also has helped us a lot in this. I informed him that we have found our man. So he also said that please express my gratitude to the people of Manipur as a whole. Housing ngasi ayu phone kiba Manipuri pause sing ngasi game robo pau puni yang minase. Lamjingba Times Sangai Festival boycott tore lambi tangkai thingbugi khongjang sangsilagani lenga ka makha tana wari sanararoi Sunil Karam Akhanaba Assembly mifam kauba lekhai takhidre CIC Singh Medical College onkhanaba khanakre Imphal Mandle Flight Service hogdokpagi matam lauthokre mafam kayada section mifam maira khongchat pangthokre NEIDP na miyam galoinana issue singda saruk yakhigani Kunjakesor Sangai Express Manipur lenga kamari thamlaroi Kokomi ngasidagi miyam gi khongjang kanchen gadauri mafam kayada maira khongchat chatkre maitaiga nagaga yekna banate Kozon Medical College ahum linglagani Pokna Firm Government ka wari sanararoi haina lauthokre MLA singi yumda thomjin biu lambi tangkai thingbiu Kokomi Naga political issue gi waroshin purakna ba yanare NSN IM Center gi senthang na state ki medical college ama lingbada cabinet na ayaba pikre Huyen Lanpao cabinet na akhanaba assembly session kaubugi matang da khanakhrabasu warep ti lokhidre MLA singi yumda thomjin ba amadi lambi tangkai thingbugi khongjang ngasidagi sangshin biu Kokomi Pistoki matangda miyamna mafam kayada section mifam maira rally leptana sathari Amit Sahana Naga isugi matangda Sonawal go unakre North East ki nupisingna direction piba theater festival pangthoklagani Radha Kumar Naharol gi thogdang Imphal Mandle flight service thasigi kunhumdaidagi hogani haina CM na formal oina lauthokre Manipur da central sponsor scheme gi makada anuba medical college ama hangnabagi cabinet na ayaba pikre Sana Laiba Miyam gi khongjang kangkhalakle tem pairaga ima singna Manipur kannaba khongcha chatkre lenga ka wari sanararoi lambi tangkai tingduna khongjang changchen biu Kokomi Imphal Mandle flight service November 19 dagi horagani Naga Peace issue gi matangda Assam gi Chief Minister na PM unakre Isel Express November 19 dagi Imphal Mandle flight service hogdoklagani haina Chief Minister na lauthokre Manipur government ka ipau fauna ba leplagani Sangai festival boycott tore Kokomi Iraiba Hayeng mahiroi singna school gi thongal da thoktuna human sense semgani Assam da mahiroi singna khongjang changsinaba sem sakre November 19 dagi Imphal amasung Mandle gi marakta aeroplane paiba horagani schedule flight oina paibagi ayaba pidri Jirivam da dukanga maina tumna sakre Aroibada maroiba paum kana fangbigani Kokomina lauthoki bagi matungi ngasi mafam kayada miyam amadi mahiroi singna lambi tangkai tingduna khongjang sangsinki Manipur gi apun gi satam kai ba yaroi haiba kholauna nimtre Manipur lenga ki doctor singna private hospital singna mathau puriba se mathang sahi ge January amadagi athingba thamle haina ipsana lauthokre Amasung Manipur Police Commando na operation satakre UNLF ki lanmi ani fagat kre Hoziki ina di matang sida Manipuri Pawlo jare Times of Manipur gi Manipuri Pawing bir bising bamukan akurum jare You are watching Tom Movies.